Haukiba nomaizing numittagi Myanmarda military junta military amasung Kulai paiba lalhoba singa akan mamongda khothok narakpaga loinana Indo Myanmar ngomkhei nakna Myanmar gi military na nongthaktagi bom thadaduna lalhoba singi camp singda landabada Mizoram gi Champhai district ta high alert lauthokre amadi Myanmar dagi miyoi kaya India romda changsafam launaba changsilakre haire Champhai District ki Deputy Commissioner James Larinchana Fongdokiba Matung Inna Haukiba nomaizing numit ke nungthildagi hauduna Myanmar Army amadi Chinland Defence Force CDF ani gi marakta akan mamongda ngasi ayuk fauba leptana nongmay kapnake ngasi ayuk India Myanmar International Border manakta Myanmar Army jet fighter na bom ani thadaduna pokhai hankibage report lay adum oinamak asoi angamdi yaukide haire mahakna hai thodok thokliba asigi chapchaba mafam khangdok naba hotnari amadi jokhauthar da magistrate singi team amasu mafam aduda thakre makhataba paw ngairi haire India rom thangba sarukta asoi angam khara thoklakpa yai masigi dama official singda instruction pikre Myanmar gi oiriba fibam asida Myanmar macha listing amarom hena India da changsafam lore Loinana nongmaina panduna sokpa miyoi ani amadi bom machet na panduna sokpa nupi angang yauna miyoi taratare Champhai gi district hospital amada thaduna layengli adumainamang ngarangdagi ngasi faubada miyoi kaya India da changsil lakre haiba chapchabadi khangba ngamdri haire